ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯒꯗꯥꯙꯔ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯄꯥ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯒꯦ? ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯥ? ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯡꯊꯤꯅ ꯅꯤꯡꯖꯗꯨꯅ ꯂꯩꯌꯨ." ꯑꯁꯨꯝ ꯍꯥꯏꯅ ꯅꯤꯄꯥ ꯑꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯅꯤꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯤꯟꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛ ꯑꯉꯥꯡ ꯅꯤꯄꯥ ꯑꯃ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯁꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯤꯔꯕꯗ ꯅꯤꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯌꯦꯡꯖꯔꯒ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯅꯃꯥ ꯏꯕꯦꯝꯃꯒꯤ ꯄꯤꯕꯨꯡꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯅꯃꯥ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯕꯨ ꯌꯦꯡꯖꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯛꯅ ꯏꯆꯥ ꯅꯪꯒꯤꯗꯃꯛ ꯅꯄꯥ ꯄꯥꯟꯊꯧ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯍꯟꯅ ꯍꯟꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯏꯆꯥ ꯑꯣꯏꯕ ꯅꯪꯕꯨ ꯌꯣꯛꯄꯗ ꯑꯇꯣꯞꯄ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤꯗ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯝꯒꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯐꯝꯗꯒꯤ ꯈꯣꯝꯂꯥꯡ ꯅꯤꯗꯨꯅ ꯄꯤꯊꯛꯄ ꯇꯥꯔꯕꯗꯤ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯄꯤꯊꯛꯂꯤꯕ ꯃꯃꯥ ꯑꯗꯨꯒꯤ ꯏꯅ ꯏꯆꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯏ ꯑꯗꯨ ꯇꯤꯟꯈꯤꯒꯅꯤ꯫ ꯑꯐꯕ ꯙꯔꯃ ꯂꯩꯕꯤ ꯃꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥꯗꯨ ꯑꯐꯕ ꯏꯆꯥ ꯑꯣꯏꯒꯅꯤ꯫ ꯐꯠꯇꯕ ꯃꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯒꯤ ꯏꯅ ꯁꯦꯡꯂꯕ ꯏꯆꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯟꯈꯤꯗꯨꯅ ꯏꯆꯥ ꯑꯁꯤ ꯈꯣꯝꯂꯥꯡ ꯏꯟꯕꯤꯔꯤꯕ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯂꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯕꯤꯅ ꯏꯆꯥ ꯑꯁꯤꯕꯨ ꯅꯥꯎꯌꯣꯛꯄꯤꯔꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯌꯦꯡꯅꯕ ꯊꯝꯗ꯭ꯔꯕ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯗ꯭ꯔꯕ ꯕꯩꯁꯅꯣꯞꯁꯤꯡꯗ ꯆꯜꯂꯕ ꯁꯟꯕꯤꯒꯤ ꯑꯃꯤꯇ꯭ꯔ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯄꯤꯊꯛꯄꯤꯗꯨꯅ ꯏꯆꯥ ꯑꯁꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯎ꯫ ꯑꯁꯨꯝ ꯍꯥꯏꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯅꯃꯥ ꯑꯗꯨꯅ ꯏꯄꯥꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯅ ꯏꯄꯥꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯈꯣꯝꯂꯥꯡ ꯅꯤꯗꯨꯅ ꯏꯆꯥꯕꯨ ꯄꯤꯊꯛꯂꯔꯣꯏ꯫ ꯅꯃꯥ ꯑꯗꯨꯅ ꯂꯨꯅ ꯊꯝꯖꯔꯝꯕ ꯁꯟꯕꯤ ꯑꯅꯤꯒꯤ ꯑꯃꯤꯇ꯭ꯔꯅ ꯏꯆꯥꯕꯨ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯒ ꯅꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯇꯣꯟ ꯑꯇꯥꯁꯤꯡꯕꯨ ꯂꯨꯅ ꯆꯥꯅ ꯊꯝꯖꯔꯝꯕ ꯑꯇꯣꯟ ꯑꯇꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯏꯆꯥꯒꯤ ꯅꯃꯤꯡꯗꯤ ꯒꯗꯥꯙꯔ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯅꯤꯄꯥ ꯑꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯟꯅ ꯍꯟꯅ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯅꯕ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯁꯟꯕꯤ ꯑꯅꯤꯗꯨꯒꯤ ꯑꯃ꯭ꯔꯤꯇ ꯁꯪꯒꯣꯝꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯁꯨ ꯁꯟꯒꯤ ꯁꯪꯒꯣꯝꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯍꯥꯎꯅ ꯊꯛꯇꯨꯅ ꯃꯁꯥ ꯐꯅ ꯌꯣꯛꯆꯔꯛꯄ ꯃꯆꯥꯅꯤ꯫ ꯃꯄꯥ ꯃꯆꯥ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯑꯉꯥꯡ ꯑꯁꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯆꯥꯎꯝꯕ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯄꯥꯅ ꯆꯥꯎꯝꯕꯤꯗꯨꯅ ꯆꯥꯛ ꯆꯥꯕ ꯇꯝꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ 5 ꯁꯨꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯑꯁꯤꯁꯨ ꯃꯐꯝ ꯈꯪꯗꯕ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯃꯆꯥ ꯑꯉꯥꯡ ꯑꯁꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯅꯦ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯅꯦ ꯑꯁꯤꯅ ꯇꯧꯐꯝ ꯈꯪꯗꯅ ꯃꯕꯨꯡ ꯑꯃꯁꯨꯡ ꯃꯅꯝ ꯑꯕꯨ ꯀꯧꯖꯔꯒ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯆꯔꯦ꯫ ꯃꯅꯦ ꯑꯗꯨ ꯑꯉꯥꯡꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯃꯅꯦꯅ ꯈꯜꯂꯤ, ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ? ꯐꯔꯦ, ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯥꯕꯨ ꯁꯪꯗꯨꯅ ꯊꯦꯝꯂꯒ ꯍꯣꯠꯅꯔꯒꯦ ꯈꯟꯗꯨꯅ ꯃꯅꯦ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯅꯦꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯒꯗꯥꯙꯔ, ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ꯫ ꯏꯅꯦꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯅꯦꯒꯤ ꯃꯤꯁꯤꯡꯅ ꯅꯅꯦ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯏꯅꯦꯒ ꯂꯣꯏꯅꯅ ꯅꯪꯅ ꯊꯣꯡꯕ ꯊꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯁꯤ" ꯍꯥꯏꯔꯕꯗ ꯑꯉꯥꯡꯅ "ꯏꯅꯦ, ꯑꯩꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯣꯏ" ꯍꯥꯏꯅ ꯌꯥꯗ꯭ꯔꯕꯗ ꯃꯅꯦꯅ ꯍꯥꯏꯔꯛꯈꯤ,
Nangi sanaba kanana thongbigadoribano maduda angang aduna ine aigi sanabagidamak thoina wabiganu aigidi pabung amasung imana thambiramba ima saklabi sanbi ani lairiba asigi sangom thaktuna hingjagani hairakhi angangi wadu targa angang nangna karamna sangom sumduna thakadoribano hairakhi wadu targa angang na hairakhi ine sanbi ani si aigidi ima ngaktani ine na thajadraga yengu aihak makhugi sangom thake haiduna angang aduna sanbi ani dugi manakta sangsinduna sangi makrangda sangsilaga masina chuptuna sangom thakli sanbi sing aduna makhong phaktokhtuna leplaga angang aduna thakli badu nungaina leiri sanbi ani duna angang adugi manam khangi angang asi makhogi amita sangomna yokhibani haiba angangi manamda masagi amita sangom manamdu namli maramaduna sanbi aduna angang adubu makhogi masa amangni khanduna angangna tawriba khudimak tumina taaduna angangi masada maraina hana hana leksaduna nungsina tawbiri angang aduna sanbi sing aduga loinariba mawong adu mani aduna uraga mapuning yamna nungsikhi mani aduna khali sanbi sing asina angang asibu masada masa oina khali kaya da nungsikraba sanbi singno makhoi anina angang asigi masa pomnamak maraina lekthok piribadu uraga mani adu mamitigi mapi taraga mabung amasung manam abu ningsingduna kapsarakhi maduda mani asina laina tamba ama leiramlagani ahyak angang asi thanamduna yumda ahing amatang hundoktuna yenglagi karamna angang asina leibagi khaningduna mane na angang yenglaga hairakhi ibungo gadadhar nahak ine ga loinana chattuna ine hoida leirasi haibabu nangna yaningdrabanina ine ngasidi yumda amuktang chalukhige nahak na thanta karamna lehaugadoribano hanglakhi manege wadu taraga angangna khumjarakhi ine aigi damakta wabiganu aigi di ma saklabi sanbi ani asi leiribasidi makhoi leiringaida ehak kari amata akiba leite makhoi nadi mapanda leibada kidraga aina karige kigadoribano aina kirakpa tarabasu makhoigi manakta changsinduna leiminaraga loiredana hairakhi mane adu angakpaga loinana fare ma karam tawbage haibadu khanglage khanduna mani mayumda chatkre angang aduna sangongi santhi pumnamak ningthina senglaga mahak mayum sangduna lehaukhi aduga numit taramdaida sangolda changlaktuna sanbi ani dubu yenglaga angangna hairakhi he ima animak aihak kana amagi matengdagi hingjaningdi aduna ima na khoi anige amitra aduna nanai nasage haksang asi mapung phaba misak ama oihanbiu haijarakhi angang adugi wadu targa miron thoktraba sanbi ani dugi mamitigi mapi taraduna lei nonga labada angang aduna patra ama makuta pairaga sanbi ani du sangom sumlaklei mabungo siba mahadebagi bordagi pokhiba angang oibana mana sanbi singdagi sangom sumba horakpada mafam khangdana sanbigi sangomna patra adu thanna leirabada angang aduna ima singa sigidi masina konaragani lemau singa sina inau singi saruk oijarasinu haiduna manau singbo pithai mane adu nganna hathu hathu angangi yumda laklami maduda angangna sangoma soba patra ma thanna thamlamba adu thengnare manena sangoma sidi kanana sumleibano hanglaklabada angangna ine aina sumleibani khumi mane yamna ngakna maya adu yengduna lei mane na khalli angang asi asamba minati mahak kanaguma layamagi thaujal phanglaba mini khanduna mane aduna sachi khosi khaiba kari mata haikhidri asumna angang asina leiraktuna maha haujikti chausilakle mana khalakhi haujikti aihak chaurakle aihak kanagumba khangba mi singthiduna ihei sing khara tamdaba yadi khanduna mahakna ahanbada khungang aduda leiba thang ta yamna heiba nipa magi mafamda changjaduna thang ta ningthina tamjari madugi matungda mana khali haujikti guru asigi mapandagi aihak thang ta haiba misak ama oire aduba aina pamba ihei kharati wali khanduna mana sum akhangba mahai haiba mi thirakpada muni asina sumahak pu thirakpa matamni muni na khali
ꯑꯩꯅ ꯃꯥꯕꯨ ꯍꯥꯟꯅ ꯊꯕꯛ ꯑꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯅ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯃꯅꯥꯛꯇ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯃꯨꯅꯤꯅ ꯃꯟꯇ꯭ꯔꯒꯤ ꯄꯥꯡꯒꯜꯅ ꯃꯐꯝ ꯑꯗꯨꯗ ꯐꯖꯈ꯭ꯔꯕ ꯑꯥꯁ꯭ꯔꯝ ꯑꯃ ꯁꯦꯝꯗꯨꯅ ꯅꯤꯡꯊꯤꯕ ꯌꯨꯝ ꯁꯥꯔꯗꯨꯅ ꯃꯨꯅꯤ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯒꯗꯥꯙꯔ ꯀꯧꯕ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯐꯖꯈ꯭ꯔꯕ ꯑꯥꯁ꯭ꯔꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯔꯕꯅꯣ ꯈꯪꯅꯕ ꯌꯦꯡꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯁꯤ ꯃꯥꯒꯤ ꯑꯥꯁꯣꯟꯗ ꯐꯝꯂꯗꯨꯅ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯕꯗꯨ ꯒꯗꯥꯙꯔ ꯀꯧꯕ ꯄꯥꯈꯪ ꯑꯁꯤꯅ ꯎꯔꯦ ꯃꯥꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯃꯨꯅꯤ ꯂꯥꯏꯅꯤꯡꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯆꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯨꯅꯤ ꯑꯁꯤ ꯅꯨꯄꯤ ꯐꯖꯈ꯭ꯔꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ ꯃꯗꯨ ꯒꯗꯥꯙꯔꯅ ꯎꯔꯗꯨꯅ ꯀꯔꯤꯅꯣ ꯃꯨꯅꯤ ꯑꯁꯤꯅ ꯐꯝꯅ ꯃꯍꯥꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯂꯩꯒꯦ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯨꯅꯤꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯩ ꯑꯆꯧꯕ ꯑꯃ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯒꯗꯥꯙꯔ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯥꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯔꯝ ꯇꯧꯔꯤꯕ ꯃꯑꯣꯡꯅꯣ ꯈꯪꯗꯕ ꯌꯥꯗꯦ ꯃꯥꯒ ꯑꯁꯤꯕꯨ ꯃꯌꯥ ꯍꯩꯕ ꯍꯤꯡꯆꯥꯕꯅ ꯃꯌꯥ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯥꯒꯤ ꯁꯥꯗꯣꯅꯣ ꯈꯪꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯨꯅꯤ ꯁꯪꯙꯥ ꯀꯧꯕ ꯑꯁꯤꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯨꯅꯤ ꯑꯁꯤ ꯀꯩ ꯑꯣꯏꯔꯝꯕꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯎꯆꯦꯛ ꯑꯃ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ ꯒꯗꯥꯙꯔ ꯉꯛꯄꯅ ꯊꯦꯡꯈ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯅꯤ ꯑꯁꯤ ꯎꯆꯦꯛ ꯑꯗꯨꯗꯒꯤ ꯀꯩ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯍꯟꯖꯤꯟꯕ ꯍꯧꯔꯛꯏ ꯀꯩ ꯑꯗꯨꯗꯒꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯍꯧꯕ ꯃꯨꯅꯤꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯈꯨꯠꯇ ꯂꯩ ꯄꯥꯏꯔꯒ ꯂꯥꯏꯗ ꯀꯠꯆꯔꯤ ꯃꯨꯅꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯒꯗꯥꯙꯔ ꯃꯨꯅꯤꯅ ꯇꯧꯔꯤꯕꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯈꯤ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯍꯩ ꯍꯩꯕ ꯃꯤꯁꯛ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯐꯔꯦ ꯃꯍꯥꯛ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯥꯝꯖꯅ ꯊꯤꯖꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯁꯤꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯒꯦ ꯈꯟꯗꯨꯅ ꯃꯨꯅꯤꯅ ꯂꯥꯏ ꯅꯤꯡꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯩꯔꯦ ꯃꯨꯅꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯉꯣꯟꯗ ꯑꯣꯖꯥ ꯑꯣꯏꯖꯒꯦ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯒꯦ ꯍꯥꯏꯅꯕ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯒꯗꯥꯙꯔ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡꯗ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯃꯨꯅꯤꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯔꯒꯦ ꯈꯜꯂꯤꯕꯅꯤ ꯃꯨꯅꯤꯅ ꯈꯟꯈ꯭ꯔꯤꯕꯁꯤꯗꯤ ꯃꯥꯅ ꯃꯍꯩ ꯑꯗꯨ ꯍꯥꯟꯅ ꯇꯝꯕꯤꯒꯦ ꯍꯥꯏꯔꯨꯔꯕꯗꯤ ꯇꯝꯕꯤꯒꯗꯧꯔꯤꯕ ꯁꯦꯕꯣꯛ ꯑꯗꯨꯅ ꯂꯥꯏꯅ ꯂꯧꯈꯤꯗꯨꯅ ꯃꯍꯩ ꯑꯗꯨ ꯑꯔꯥꯏꯕ ꯇꯥꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯉꯣꯟꯗ ꯃꯥꯅ ꯄꯥꯝꯅ ꯊꯤꯔꯛꯂꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯎꯠꯂꯤꯕꯅꯤ ꯑꯗꯨꯅ ꯒꯗꯥꯙꯔ ꯑꯁꯤꯅ ꯃꯨꯅꯤ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯅꯤꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯦ ꯃꯨꯅꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯍꯩ ꯇꯝꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯪꯂꯛꯈꯤ ꯒꯗꯥꯙꯔꯅ ꯃꯨꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯈꯤ ꯍꯦ ꯑꯊꯣꯏꯕ ꯕꯕꯥ ꯅꯅꯥꯏꯍꯥꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯏꯄꯥ ꯏꯃꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯃꯤꯡꯅ ꯒꯗꯥꯙꯔ ꯍꯥꯏꯅ ꯀꯧꯖꯩ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯋꯥꯕ ꯇꯥꯔꯕ ꯖꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅꯤꯡꯏ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯍꯥꯟꯕꯗ ꯊꯥꯡ ꯇꯥ ꯍꯩꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯗ ꯈꯔ ꯇꯝꯖꯔꯦ ꯑꯗꯨꯕꯨ ꯏꯄꯨꯛꯅꯤꯡ ꯑꯁꯤꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯐꯪꯖꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯕ ꯖꯤꯕꯁꯤꯡꯒꯤ ꯎꯄꯥꯏ ꯇꯧꯖꯕꯗ ꯀꯅꯥꯒꯨꯝꯕ ꯃꯌꯥ ꯍꯩꯕꯁꯤꯡꯅ ꯃꯌꯥꯒꯤ ꯃꯍꯩ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯅꯥꯏꯅ ꯀꯟꯖꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯏꯍꯩ ꯍꯩꯇꯕꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯔꯣꯏꯗꯧꯔꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯒꯨꯔꯨꯗꯦꯕꯅ ꯈꯪꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯉꯣꯟꯗ ꯇꯝꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯕꯨ ꯃꯤꯅ ꯂꯥꯛꯆꯕꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯈꯪꯗꯕ ꯃꯤꯁꯛꯇꯗꯤ ꯁꯦꯕꯣꯛ ꯑꯣꯏꯅꯤꯡꯗꯦ ꯇꯝꯕꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯔꯦ ꯒꯗꯥꯙꯔ ꯑꯗꯨꯅ ꯍꯟꯅ ꯃꯨꯅꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯨꯅꯤꯒꯤ ꯁꯦꯕꯣꯛ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯨꯅꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯏ
ꯃꯗꯨ ꯑꯩꯅ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛꯄ ꯇꯥꯏ꯫ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯒꯗꯥꯙꯔꯅ ꯒꯨꯔꯨꯗꯦꯕꯅ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯅ ꯂꯨꯕ ꯑꯣꯏꯔꯕꯁꯨ ꯒꯨꯔꯨꯅ ꯉꯝꯖꯧ ꯍꯥꯏꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯑꯀꯤꯕ ꯂꯩꯇꯅ ꯑꯔꯦꯞꯄ ꯄꯨꯛꯆꯦꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯂꯗꯨꯅ ꯐꯔꯦ ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯃꯍꯩ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯨꯅꯤ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯩꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯨꯔꯕꯗꯤ ꯃꯥꯅ ꯂꯥꯏꯅ ꯈꯟꯈꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯨꯅꯤꯅ ꯕ꯭ꯔꯃꯟ ꯃꯆꯥꯅ ꯑꯣꯜꯂꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯉꯝꯅꯕ ꯃꯥꯒꯤ ꯃꯐꯝꯗ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠꯀꯤ ꯃꯖꯥ ꯏꯕꯦꯝꯃ ꯁꯥꯕꯣꯜ ꯂꯩꯃꯅ ꯁꯥꯏꯑꯣꯜꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯗꯤꯅꯃꯅꯤ ꯀꯧꯕꯤ ꯑꯁꯤꯅ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯥꯛ ꯈꯨꯡꯒꯪ ꯈꯨꯡꯒꯪ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯃꯊ꯭ꯋꯥꯏꯅ ꯄꯥꯝꯖꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯃꯇꯪ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯩꯕꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯖꯣꯕ꯭ꯔꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯁꯛꯀꯨꯝ ꯎꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯥꯏ ꯅꯨꯄꯤ ꯆꯥꯅꯕꯤ ꯈꯔ ꯂꯣꯏꯅꯔꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯐꯝ ꯑꯗꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯂꯝꯕꯤ ꯃꯅꯥꯛ ꯅꯛꯅ ꯐꯖꯈ꯭ꯔꯕ ꯑꯥꯁ꯭ꯔꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯈꯥꯝꯂꯗꯨꯅ ꯂꯣꯏꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯁꯤꯡ ꯁꯒꯣꯜ ꯈꯥꯝꯃꯨ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯁ꯭ꯔꯝ ꯂꯥꯏ ꯅꯤꯡꯐꯝ ꯑꯁꯤ ꯎꯔꯨꯔꯒ ꯑꯩꯍꯥꯛ ꯃꯐꯝ ꯑꯇꯩꯗ ꯆꯠꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯁꯒꯣꯜ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯑꯥꯁ꯭ꯔꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯊꯣꯏꯕ ꯀꯔꯝꯕ ꯃꯤꯁꯛ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯁꯥꯃꯨ ꯑꯃ ꯑꯣꯜꯂꯒ ꯃꯥꯒꯤ ꯁꯦꯕꯣꯛꯀꯤ ꯃꯐꯝꯗ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯁꯦꯕꯣꯛ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯅꯣꯡꯁꯥ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯐꯥꯔꯒ ꯉꯪꯗꯨꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯗꯤꯅꯃꯅꯤ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯎꯔꯦ꯫ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯁꯥꯃꯨ ꯑꯗꯨ ꯑꯆꯧꯕ ꯎꯆꯦꯛ ꯑꯃ ꯑꯣꯟꯗꯨꯅ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯣꯡꯁꯥ ꯑꯗꯨꯁꯨ ꯑꯆꯧꯕ ꯎꯆꯦꯛ ꯑꯃ ꯑꯣꯟꯗꯨꯅ ꯎꯆꯦꯛ ꯑꯅꯤꯁꯤ ꯀꯟꯅ ꯆꯤꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯀꯟꯅ ꯐꯨꯅꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯕꯨ ꯉꯝꯅꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯆꯧꯕ ꯂꯤꯟꯖꯥꯎ ꯑꯅꯤ ꯑꯣꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯤꯟ ꯑꯅꯤꯁꯤ ꯀꯟꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯅ ꯑꯃꯕꯨ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯕꯗ ꯃꯨꯅꯤꯅ ꯑꯣꯟꯕ ꯅꯤꯄꯥ ꯑꯁꯤ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯆꯧꯕ ꯀꯛꯆꯦꯡ ꯑꯃ ꯑꯣꯟꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯁꯦꯕꯣꯛ ꯑꯗꯨꯅ ꯀꯛꯆꯦꯡ ꯆꯥꯕ ꯎꯆꯦꯛ ꯑꯃ ꯑꯣꯟꯗꯨꯅ ꯀꯛꯆꯦꯡ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯐꯥꯗꯨꯅ ꯌꯣꯠꯁꯤꯟꯒꯦ ꯇꯧꯔꯛꯄꯗ ꯒꯨꯔꯨꯅ ꯍꯥꯏ, ꯑꯩꯅꯤꯅꯦ, ꯅꯪꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯒꯨꯔꯨꯕꯨ ꯆꯥꯒꯦ ꯇꯧꯔꯤꯕꯅꯣ ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯁꯦꯕꯣꯛꯅ ꯑꯣꯟꯕ ꯎꯆꯦꯛ ꯑꯗꯨꯅ ꯍꯔꯦ ꯍꯔꯦ ꯃꯥꯡꯂꯝꯒꯅꯤꯗ, ꯑꯩꯅ ꯀꯔꯤꯒꯤ ꯒꯨꯔꯨꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯍꯧꯗ꯭ꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥ ꯑꯗꯨ ꯑꯣꯜꯂꯗꯨꯅ ꯀꯛꯆꯦꯡ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏꯗꯤ ꯒꯨꯔꯨꯅ ꯇꯝꯕꯤꯕꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯕ ꯑꯗꯨ ꯋꯥꯠꯍꯧꯕꯗꯒꯤ ꯒꯨꯔꯨꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩꯒꯤ ꯗꯣꯁ ꯄꯥꯞ ꯑꯃ ꯂꯩꯔꯦ꯫ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯀꯞꯂꯗꯨꯅ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯛꯂꯦ꯫ ꯃꯗꯨꯗ ꯀꯛꯆꯦꯡ ꯑꯗꯨ ꯃꯨꯅꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯗꯣꯁ ꯂꯩꯇꯦ꯫ ꯅꯍꯥꯛ ꯑꯃꯨꯛ ꯀꯞꯂꯒꯅꯨ꯫ ꯏꯄꯥꯅ ꯇꯥꯛꯄꯤꯒꯗꯕ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯏꯆꯥꯅ ꯅꯁꯥꯗꯨ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯒꯨꯔꯨꯅ ꯁꯦꯕꯣꯛꯀ ꯂꯣꯏꯅꯅ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯗꯣꯁ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯣꯏꯅ ꯋꯥꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯝꯕꯤꯕ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯏꯄꯥꯅ ꯃꯊꯪ ꯄꯔꯥ ꯑꯃꯃꯨꯛ ꯏꯆꯥꯒꯤ ꯅꯐꯝꯗ ꯇꯝꯕꯤꯔꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯁꯣꯔꯗ ꯀꯠꯅꯕ ꯅꯍꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯖꯔꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯦꯕꯣꯛ ꯑꯗꯨꯅ ꯐꯒꯅꯤ ꯒꯨꯔꯨꯗꯦꯕ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯒ ꯃꯍꯥꯛ
ꯃꯈꯣꯏ ꯑꯅꯤ ꯆꯥꯅꯕ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯗꯤꯅꯃꯅꯤ ꯀꯧꯕꯤ ꯂꯣꯠꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯨꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯨꯅꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯒꯨꯔꯨꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯒꯦ, ꯅꯅꯥꯏꯕꯨ ꯆꯥꯟꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯁꯦꯕꯣꯛ ꯑꯃꯠꯇ ꯊꯝꯅꯤꯡꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯅꯨꯄꯤꯗ ꯁꯦꯕꯣꯛ ꯊꯝꯅꯤꯡꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯃꯨꯅꯤ ꯑꯊꯣꯏꯕ, ꯒꯨꯔꯨꯅ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯅꯨꯄꯤꯗ ꯃꯍꯩ ꯇꯝꯅꯤꯡꯗꯦ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯑꯗꯨꯒ ꯒꯨꯔꯨꯅ ꯇꯝꯕꯤꯕꯗ ꯁꯦꯕꯣꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅꯤꯡꯗꯦ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯃꯔꯝ ꯑꯗꯨ ꯅꯅꯥꯏꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯅꯨꯄꯤꯗ ꯃꯍꯩ ꯇꯝꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯏꯃꯥꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯝꯕꯤꯕꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯇꯪ ꯈꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯝꯕꯤꯔꯤꯕ ꯒꯨꯔꯨ ꯑꯗꯨ ꯗꯣꯁ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯗꯨꯒ ꯑꯩꯅ ꯇꯝꯕꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃꯗ ꯇꯝꯕꯤꯔꯔꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕ ꯃꯥꯕꯨ ꯑꯩꯅ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯀꯔꯝꯕ ꯃꯨꯅꯤꯗꯦꯕꯒꯤ ꯄꯥꯡꯐꯠꯇ꯭ꯔꯕ ꯊꯕꯛꯅꯣ? ꯅꯅꯥꯏꯕꯨ ꯒꯨꯔꯨꯅ ꯍꯩꯅꯕ ꯇꯝꯕꯤꯔꯕꯗꯤ ꯒꯨꯔꯨꯅ ꯄꯤꯕꯤꯕ ꯅꯌꯥꯊꯪ ꯑꯗꯨ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯥꯡꯊꯣꯛꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯅꯅꯥꯏꯕꯨ ꯆꯥꯟꯕꯤꯗꯨꯅ ꯒꯨꯔꯨꯒꯤ ꯁꯦꯕꯣꯛ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯨꯅꯤꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯡꯗ ꯃꯖꯥ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯅ ꯐꯥꯈꯤꯕꯗꯨ ꯄꯨꯔꯛꯄ ꯉꯝꯕ ꯃꯤ ꯊꯤꯔꯨꯈꯤꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯂꯥꯏꯅ ꯂꯧꯁꯤꯟꯗꯗꯨꯅ ꯃꯨꯅꯤꯅ ꯀꯣꯏꯅ ꯃꯁꯥꯅ ꯌꯥꯅ ꯍꯥꯏꯍꯟꯕ ꯋꯥꯅꯤ꯫ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯃꯨꯅꯤ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯄꯥꯅ ꯅꯪꯕꯨꯁꯨ ꯁꯦꯕꯣꯛ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯅꯍꯩ ꯇꯝꯕꯤꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯨꯅꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯨꯅꯤ ꯑꯁꯤꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯊꯅꯝꯂꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯑꯣꯟꯗꯨꯅ ꯆꯠꯄꯒꯤ ꯅꯤꯌꯣꯝ ꯇꯝꯕꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯒ ꯎꯆꯦꯛ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯄꯥꯏꯕ ꯆꯠꯄ ꯑꯁꯤ ꯇꯝꯕꯤꯕ ꯍꯧꯔꯛꯂꯦ꯫ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯃꯨꯅꯤ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯇꯝꯕꯤꯕꯗꯒꯤ ꯃꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯍꯩꯔꯕꯅꯤ꯫ ꯃꯨꯅꯤꯅ ꯎꯆꯦꯛ ꯑꯣꯏꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯒ ꯒꯗꯥꯙꯔ ꯀꯧꯕ ꯁꯦꯕꯣꯛꯅ ꯑꯆꯧꯕ ꯎꯃꯥꯏꯕꯤ ꯑꯣꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ꯫ ꯃꯨꯅꯤꯅ ꯎꯟꯕ ꯎꯆꯦꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯔꯦ꯫ ꯎꯆꯦꯛ ꯁꯥꯃꯨ ꯑꯆꯧꯕ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯎꯃꯥꯏꯕꯤꯕꯨ ꯐꯥꯒꯗꯕꯒꯤ ꯇꯧꯔꯤ꯫ ꯃꯗꯨꯗ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒ ꯂꯥꯝꯕꯥ ꯀꯟꯅ ꯇꯧꯅꯔꯤ꯫ ꯁꯥꯃꯨ ꯑꯗꯨ ꯅꯣꯡꯁꯥꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯁꯥꯃꯨ ꯃꯥꯡꯊꯣꯛꯈꯤꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯂꯥꯡꯍ꯭ꯔꯤꯛ ꯍꯥꯏꯕ ꯇꯤꯟ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥꯅ ꯃꯨꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛꯅ ꯋꯥꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯨꯅꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯃꯥꯒꯤ ꯖꯤꯕꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯨꯅꯤꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ, ꯃꯁꯤꯅꯤ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯇꯝꯕꯤꯒꯦ ꯈꯜꯂꯤꯕꯁꯤ꯫ ꯏꯕꯨꯡꯉꯣ ꯒꯗꯥꯙꯔ, ꯅꯍꯥꯛꯇꯤ ꯏꯄꯥꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯔꯝ ꯈꯔꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯍꯥꯛ ꯏꯄꯥꯅ ꯇꯝꯕꯤꯕ ꯉꯥꯛꯇ ꯉꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯪꯅ ꯈꯪꯗꯕ ꯈꯔꯁꯨ ꯍꯪꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯃꯨꯅꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯂꯥꯏꯕꯛ ꯐꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯤꯕꯅꯣ? ꯄꯥꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯣꯂꯣꯏ ꯀꯧꯕꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯒꯗꯥꯙꯔ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ, ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯍꯥꯛꯇꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫
ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯍꯨꯝꯅꯤ꯫ ꯏꯃꯥꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯗꯨꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤ꯫ ꯏꯃꯥ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯔꯥꯡꯕꯤ ꯀꯧꯏ, ꯑꯃꯅ ꯑꯉꯥꯡꯕꯤ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯏꯃꯥ ꯑꯅꯤꯗꯨꯒꯤ ꯑꯃꯤꯇ꯭ꯔꯅ ꯑꯩꯍꯥꯛ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯏꯄꯥꯗꯨꯁꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯤꯈꯤꯕꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯈꯪꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯕꯨ ꯌꯣꯛꯄꯤ ꯃꯃꯥ ꯑꯃꯅ ꯑꯔꯥꯡꯕꯤ ꯀꯧꯏ ꯍꯥꯏ, ꯑꯗꯨꯒ ꯑꯃꯅ ꯑꯉꯥꯡꯕꯤ ꯀꯧꯏ ꯍꯥꯏ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯤ ꯑꯣꯏꯒꯗꯕ? ꯃꯍꯥꯛ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯃꯒꯨꯟ ꯑꯃ ꯇꯣꯉꯥꯟꯅ ꯂꯩ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥ ꯑꯁꯤꯒ ꯊꯦꯡꯅꯗꯨꯅ ꯃꯍꯩ ꯑꯁꯤ ꯇꯝꯕꯤꯈ꯭ꯔꯤꯕꯅꯣ ꯍꯪꯖꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫